Ukhrul mihat kuki su cadre singnani micham miyam ngaknaba thabak loukhatlagani NSCN IM ngahan Imphal Ukhrul lambigi TM kasom village manakta passenger gari singda nongmai kapsinduna Tangkhul micham ani hatkhiba adu suspension of operation suda leiriba kuki cadre singna sathagiba pangdabagi thawong ni haina NSCN IM na maral sirakle NSCN IM na thadorokpa Cherol amada Imphal dagi Ukhrul tamna halakpa miyoi sing tongduna lakpa gari singda Yaulen kuki village dagi nongmai masing khangdana kapsilakpadagi tasar village dagi sinausang sopungnaw amasong karsom CC village dagi yurengam basum laikhidavani mihat asigi daita pumba suda leiriba kuki arm group singna pugadavani amadi thawong adu ngakpifam thoktaba mani haire Cherol asina makha taraduna kuki arm group singbu Indian Security Force na makhoigi sangjafam pibadagi asigumba law and order gi phibam asi kahelakbane Security Force amasung kuki arm group ani lautuna duna Tangdu laitadaba phibam ama ohenaba Sinbani Haibagi report kaya amasu leire Satharagliba thawong asina hena phibam soholakpa asina Naga singna isagi lam amadi miyambu ngak senaba thabak loukhatlagani hainasu NSCN IM na section wafam thamlakle loina na micham ani hathiba thogdok khudakta independent body amana transparent oina thigatkadavani hainasu phongdorokle Miyamgi protest Thugainaba Sinbasingdagi Cheksinnaba Manipur police na appeal tawrakle handakta thokiba nungaitaba thogdok kharagi matangda miyamna Numidangi matamda sathariba protesting asi Thugainaba sinba maikhum upamiyoi kaya marum yaurokliba sing asi dagi Cheksinnaba Manipur police na appeal tawrakle Imphal West District Police ki Khetrimayum Sibakantana ngarang paumi singda hai haurakliba miyamgi ihaw amasong rally sing asi karigumba matamda yamna ingna chatpa yawe adubu karigumba matamdana yamna khudong thiningai oibadawna tawe police na rally chaliba sing adubu makhoigi panthungpham adu phawba section na ngak selaga asoi angam thokandana bohotnai makhoibu athingba karisu piba leite Mahak na haike handakta kwa kaithelomdagi lakhiba miyamgi rally adu kaisampat phawba adum lae tiar gas ama phawba kapte chai ama phawba thakhide adum mapung phahalaga adum makhoi halankhe aduga mafam kharadana panthungpham yauraga mamai leiduna chalamdaida nganghaida bawa nganglakpa nungna tharakpa petrol bomb langsilakpa 16 mm gi yotek sizinaraga nauri kapsilakpa na singba tawrae adubu ka henba sing adudi tangai fadana tankhaidaba yadaba yaurae Kanagumba miyoi kharana rally satringaida nauri maru yenba kerosene bomb yenba yotek yelambada chingba yawe makhoidu maikhum upakangbu ne amaromda sathariba ban asida doctor sing chatpa yahandava nungna thajilakpa yaure masi tawbidavana chumgani haike UNC na Manipur gi naga taba mafam pumnamakta April 10 gi ahing Nongyaidagi kulhumdoi gi ahing Nongyaifaoba total shutdown tawgani Laothokhre Lamka district Pigani Haibagi Ayeba Cherol Pikhiba Leite government Numit mangani gi Shutdown Handokpiyu Tangkhul khunja ani hatkhiba kandem tawi Govindas Ukhrul district ki TM kasom village ta ngaha nungthil pung ani ga minute 30 mangarom tawada militant singni attack chathaduna miyoi ani hatkhiba gi thogdok adubu state laingang na kanba mawongda kandem tawkhre Chief Minister Secretary ta pangthokpa pawgi mifam amada Home Minister Govindas konthokjamna hai thogdok adugi matangda Tangkhul nagalong na memorandum ama pisilakle laingang na thogdok asigi achumba langla langjil khangdokpa ngamnabagi damak National Investigation Agency NIA da case asi sinanaba warep loukre Security Forces na thogdok thokpamgi akoibada paksana thiba humbagi thabak chathaduna chenariba miyoi sing fananaba thorang loukhatle State asida hana leramba Central Armed Police Force CAPF ki company chaniga humbudraga nithoi asigi manungda election gi sizinanaba company marfuga nipan Laothokhre masigi mathakta CRPF ki company taraga manga amasu lauthoknanaba se thoklakhe adubu chief minister na hojik oiriba state asigi law and order gi yenglaga Laothok pidanaba haibadagi Union Home Minister na yarakre mapanda election gi satkiba kangbu adusu thuna halaklaga ne masigi dama counter insurgency operation da khwaidagi haisingba kangbu amasu Manipur da laklaga ne masigi su mathakta Central Forces singna sizinnagadaba makhal kaya gi gari singsu thunglare laiwa ki logi wangmada thabak tawba sing sapsana laksingani haina su mahakna makha takhe trong laubi thogdoki matangda hojik sathariba numit mangani gi total shutdown gi khongjang asi miyamna thengnariba khudong chadaba awaba mayam asi yenglaga khudakta handokpinabasu mahakna appeal tawkhe state asigi miyam haukiba April 8 tagi waduna laklabani nongmagi sara tanjava suraga chajaba miyamda total shutdown asina sathina sohalaga ne mahiroi singda achoba sapu ama pire masi tungda akaiba yamna lakane trong laubi thogdokta laikhidraba angang anigi apokpa mapaga wari sanabagi matangda palladuna Home Minister na hai angang ani hatpagi thogdok asi kaya yamna khumang chawsilabagi haiba khangjaranaba mahakna hana BSF ta leramba post aduga manaba ama state force ta piragi haikre masiki su mathakta mahaki loina bisu nurse ni haibana
imung manung punna ahal laman sing kolaga laiminaba yananaba chunaba makhalgi thabak amasu piragi haikhrabane adubu mayam tana rukhigani hairaga shutdown lauthorakhibane Jaumi Council gi chairman na Lamka district Pigani Haina chief minister Khamsa na Ayeba Cherol Pikhiba Leite haina social media da viral oirakli bawapam madu aran bane kaidongai da su chief minister na Lamka district Pigani Haibagi Cherol Pikhiba su leikhide thajabasu piba leikhide haina lainga ki mahut silaga mahak na phongdokhe